Leipa punma kholau ge de gi lokhochar ge Burma gi lalim da junta na thomdatpada Thadou gi ama Tatkhre kidnapper sing gi makhuta gi mioi ama kankre chenaba Bangladesh macha mari fare Bangladesh tagi Bharat kingom khai manungda changsilaklaga mioi ama kidnap tawramba Bangladesh police constable ama yauna mioi mari police na ama BSF ki kangmuna fagatkhre fajin duna thamlamba mioi aduna kanbangam khre miyamna irang horaktuna police ki makhuta gi Bangladeshi macha sing adu fubagi thodokta sopan nangkhre hairi Hairiba Thadou sing arang Meghalaya gi Southwest Khasi Hills da thokhibani hairi Southwest Khasi Hills ki Superintendent of Police SP Banra Palang Joyrawana phongdokhibada tha sigi nipan ge upung nipan rom taba matamda Rongda gai village ta laiba dukan amada makhuta khulai paiba mioi nipan mapal lakhibaga loinana dukan adugi nakalda hiftuna laiba Balsarang e Marako bachahi kungama thoiram suraba mioi ama faraga pukhi loinana maki makokta nongmaina nambaga loinana dukan adugi mapugi phone number pin na baki hanki madugi matung na mioi adubu makuta tawel na punsilaba matung new Rongda gai village ta pubaga loinana mafam aduda hanaba thorang tawrambadagi mioi aduna mafam adudagi nanthokuna chelaklaba matung manak nakpada laiba yum amada chensin baga loinana thonglonsin duna laiki hairi Madugi matungda mioi sing aduna tanarakpagal loinana yumgi thong aduda nongmai round ama kapsilakpadagi manungda laiba Balsarang e Marag yum adugi nakalda chenkhiba honabada mahakbu mioi sing aduna faraga phuki yum adugi mioi sing da phubadagi soklaba Balsarang e Marag medical treatment pinaba khangan ki hairi ayukpung aniga minitara mangarom tarakpa matamda police na pawadu tabadagi mafam aduda changsiluba matamda mioi sing adu mafam adu thadokuna Khonjoy village ta laiba yum amada chensin khibadagi police ki kangmuna nongmai round ani kaptuna mioi sing adu lepna bakhangan ki adu bolepa leitana manak nakpo umangda chensin ki hairi mafam adu da operation chathaba matamda singjang ama screwdriver ama wireless ama mobile phone ama cell khara amadi Bangladesh police constable amagi I card ama fagat pangam ki hairi makhata nangarang ayuk Southwest Khasi Hill police BSF amadi local villager sing yauna umangi saruk aduda chathakhiba operation da Bangladesh national mari fagat pangam ki Farva Singh aduna Jahangir Alom Kungamanga Sen Hussein Kuntra Mehfuz Rahman Kuntra Gamanga Amadi Marufur Rahman Kuntra Nitoi Kawi Hairi Marufur Rahman Bangladeshi police constable ni Hairi Delgi Maha Turel Mathakta Sabathong Ichauna Namthakibadagi Chathok Chasin Yadabadagi Chauna Awaba Mayoknare Chandel district ki Nonglo village amadi Liwa Khulenani ki marakta cheliba Maha Turel Mathakta Sabathong ising ichauna namthakibana mafam adugi miyamna lanthok lanchin tawba yadabadagi yamna chauna awaba mayoknare lenga ki maikaidagi athubada miyeng changbiduna thong asi sembiu haina village authority ki maikaidagi haijaragli pausina hai thong asi lenga ki mateng amata yaudana mafam adugi khunjasina sakhibani thong asida Nonglo village amadi Liwa Khulen anigi praja singi amata ngairba lambi oiri khunani na fawdok fawjin tawbaga loinana Maheroi sing lairik laisu tamba chatpagi su amata ngairaba fauna thong oiribani haina village authority ki maikaidagi phongdorakli Chothe village authority ki general secretary John Chothe na phongdokhibada thong asi lengang na thuba matamda miyeng changbiduna athuba matamda semjin biduna lanthok lansin tawba yahanbiu mandu natrabadi khunja singi lifeline kakpaga cha manaragani hairi Haujik thokliba irang asina maram oiraga state ki samilon ki fibam asi maning hale devadatta State asigi samilon ki fibam asi haujik thokliba irang asina maram oiraga maning hale Aikhoi ki samilon asi karamna hangar hangani haibasi khanbada mami samjilakli haina Manipur sarkar ki horticulture and soil conservation ki director K Debadarta na phongdokre ngasi all Manipur Progressive Farmer Association amasung Arambai Tengol Unit 14 anina khusamnaraga role of youth in sustaining agriculture haiba theme da Imphal West ki Konthaujam Kangjaibung community hall da pangthokhiba nongmagi oiba this course come awareness program da saruk yakhiba horticulture director Debadarta na wafam asi phongdola duna makhata na haikibada Lamdam asigi nahasingi thaudang asi hojiki matamda yamna mathau tarakli karamna kari thabak paikhalaga isana isabu thabak pijagani karamna semilon chakhot hangani haibasi nainaba matang yamna chai ngasi Arambai Tengol gi ichil inaw singna sigumba agriculture gi lamda khong thangjilakli basi afaba khong thang amani aikhoina aikhoigi hangduna leiriba labuk lamhang sing asi karamna mapung phana sijinaba ngamgadoribano haibasi punna khangminaba amasung nainaba mathau tai ngasigi nahasingna lawu singuga mari leinaba thabak ama hekta paikhatpada oithokta balairoi soidana mai pakani Adubu tawriba thaba adu paring chumna amasung discipline amaga loinana paikhatpa mathau tai mahausa lairembina pibirambai khoigi lamdam asida mai pakna paikhatpa yaba thabak thoram kaya ama leiri lenga ki thabak khakta tanabagi mahota isa isa gi semilon fagat hannabadana tana isana iromdom lepchaba yaba thabak kaya leiri haibasi kawroidabani lamdam asida regulated market leitabasi so awaba mani makhoina puthokchariba potchai sing adu sittaba amasung thadokpham leitabana maram oraga puthokliba potchai adu patha pumtha duna mangbagi thodok so hek hek thengnai
Masidagi kongnaba private market ama run tauba yai karamna puthokliba pochai sing adu kadaida thadokani haibagi matangda mari leinaba department gi akhang ahi singa tanaba mathau tabadu nathana puthokliba pochai sing adu quality leina puthokku mathau tai lamda masida tauba yaba thabak kaya ama leiri masida soiribadi aikhoi akhang kanba wali aikhoi gi thaksi khasi matam chana matam manghandana chatpa mathau tai loinana financial discipline asi su checksina leina gadabani ka hena maram chadana sel manghanbagi heinabi thadok pachangi haiki Thoram aduga mari leinana All Manipur Progressive Farmer Association ki President ke thoibana haikibada aikhoi gi lamdam asi matamda mipal tangdana aikhoi gi leijariba pothok na marang kaina chaduna hinglammani adubu ngasi di lamdam asi gi miyam miram gi pothok ta mipal tangduna hingbagi phibam ama mayoknari karamna aikhoi gi pothok marang kaina puthokani aikhoi gi samitlon karamna semgatkani haibagi matangda association asina ngasi gi laik laisu hairabana ha sing asibu aikhoi gi mangkraba suba nombagi heinabi adu karamna purakani amasung karamna aikhoi gi mangtharagliba sanmitlon asi yokhatkani amasung hangduna leiriba labuk sing asi karamna sangba mana masing tana thallaba labuk onthokani haibagi matangda mapung oina pangthokpa thoram amani haiki Roven gi Wangjing Bazar da leiba dukana nongmai kapsilam khibadu KCP nani ngasi ahing ning thoujam Roven kauba mioi amagi Wangjing Bazar da leiba dukan amada nongmai kapsilam le haiba thodo adu party asigi comrade singna chathakibani haina KCP gi Information and Publicity Secretary M Punsiba maitaina thadorukpa cherol amana hairi cherol asina makata na hairibana Roven hairiba mioi asi Kuki la hauba singa manaraga kwa managi karbar tauba syndicate amada chawna saruk yaduna leiri paisa khara hena fangnaba honabada mahangna hariba syndicate aduga thobal amasung kakchingi distributor gi thodang loduna lakli ngasidagi tha amarongi mamangda hariba thabak thoram sing adu lepnaba khangan ki balai khrabani adubu laibak thibadi sanga leiba saduna mahak atopa lalholup amagi mioi amadagi call tawraktuna afaw areng sarak palaikhi mahangna yauriba syndicate asi Chwarchanpur amasung Kangpokpida Kuki Jo Narco Terrorist Group singda lupa khawjau piduna kanglai pakta kwa manager da amasung atai mayai kaba nisagi potlam sing supply tawriba amani miyamna khangbigadabani ngasi Kuki Jo Narco Terrorist Group singna kanglup ki oiba lan kanglai pakta chathaba ngamliba se asigumba syndicate sing asina lepa naidana piba paisa mayam adugi matengna sagalakpa power adunani haibada haiman bathokloi tasengna hairabadi sendong khara yamna fangnaba hotnabada masigumba syndicate kharana ifuruf ki oiba interest ki mayokta lepli haibasu yai syndicate adugi achoba thodang loriba si kwakta dagi MD Khalid amasung Sanjoy Patel kauba mayang macha ani asini MD Khalid hariba mioi asi matam kuirabadagi party na tanaduna lakliba mioi amani mahakpu party na tanarakpagi maroiba maramdi 2023 gi August manga gi hingnungaida JRA gi narco terrorist na kwakta 1 number 8 ta leiba yumnam jiten maite yumnam pisak amasung machanupa yumnam premjitpu masagi mayumda tumduna leiringaida yamna tamthiba mawongda hatuk khiba thodokta chenaba miyoini matam aduda JRA gi finance secretary Kenneth Kauba amaga MD Khalid hariba miyoy asina luchingba kwa managi syndicate asiga manaduna lalaktuda fawba aijol fawna Chwarchanpur tamna pusilaklaga kanglai paki Valley district singda kwa mana supply tawki haibasi paktakna khangnaraba wafamni matamduda MD Khalid pu party na fangnaba honaba matamda Chwarchanpur da changduna lotki nakal amaromda ningthaujam Roven hariba miyoy asi party warning gi matungda fawba sendong chawna fangnaba honabada hariba leibaki mayokta leiba syndicate aduga khusam naraga chatminaba miyoy ama oibana mahakpu punishment oina makhongda kaptuna waraknabagi standing order leiriba miyoy ni adubu masa fangdabadagi atopa miyoy sokloidaba mawongda mahaki dukan oina kapsilambani haujiksu mahakpu chairak pinaba party gi comrade sing haujingmak adum sem saduna leiri chairak sida manungi oiba sengba sunghang khangdaba miyoy amaga ningthaujam Roven ga manaraga party gi action adugi mayokta wakat mifam chathagani haibagi pau fangi masi yamna laibak thibani masina ningthaujam Roven bu hena kanba punishment piraknabagi achauba maram ama oire makhoi gumba mayam asina micham praja singi miyengda party sibulana uhanna honari hairi aroibada cherol asina hairi bana party na laibak miyam da khanghanjaningbadi lanai gi kana bangak thokna ba hotna bada laibak miyam gi matam amasung pangal bu ningthaujam Roven gumba miyoy kharana Season nahan ki bigani haiba wafam asini haidi. Umza 2026-27 tagi CBSE na class 9 da open book assessment chana hanba yakre. Exam thaba changbada mahirena lairik amasung ojana class piba note sing pusin ba yahalagani. Central Board of Secondary Education CBSE na academic session 2026-27 tagi hauna class 9 gi mahiroi sing da open book assessment chana hanaba official oina yaba pikre. June kunmanga da board asigi governing body na mifama mapangthoklaba matungda National Curriculum Framework for School Education 2023 amadi National Education Policy 2020 ga chanagadaba mawongda anauba tharang asi chatnaba haunaba yaba pikhibani
नौना चनहनगदौरिबा थौरांग असिना महैरोइसिंगदा एग्जामगा मरी लेनना पुकनिंग वाखल वाबगी चांग हंथहनबगा लोइनना महैरोइसिंगी वाखल खनबा ngambagi चांग खंगबा ngamlagani हाइरि ख्वाइदगी इहान हाना कुमजा 2023 की नवंबर CBSE की करिकुलम कमिटी ना थौरांग असि चनहनबगी वाफम खनबा हौखी मतुंग तारकपदा बोर्डना खनबा स्कूल खरादा चांगिंग ओइना थौरांग असि चनहनखी अहान बदांगा की ओइना क्लास 9 अमसुंग 10 की महैरोइसिंगदा इंग्लिश मैथमेटिक्स अमदी साइंस सब्जेक्ट अनौब थौरांग असि चनहनदुना चांगिंग तौखी क्लास 11 अमसुंग 12 की महैरोइसिंगदा इंग्लिश मैथमेटिक्स अमदी बायोलॉजी सब्जेक्ट थौरांग असि चनहनदुना चांगिंग तौखी महैरोइसिंगना एग्जाम दा हंगलकपा वहांगी पाउखुम पिनबा होनबदा टेक्स्ट बुक अमसुंग अतै रेफरेंस बुक सिजिनबदा कया यामना खुमांग चौसिनबा ngamlabage हाइबदु स्टडी दुदगी मयेक सेंगना खंगमंगमखी चांग नाइना लाइरिक पाबा महैरोइसिंगदे एग्जाम हॉल मनुंगदा टेक्स्ट बुक अमसुंग रेफरेंस बुक की कानाबा लौबा ngamnani अदुबो लाइरिक निंगथिना पादबा महैरोइसिंगदे टेक्स्ट बुक पुसिल हलबसु एग्जाम दा हंगलकपा वहांगी मतिक चाबा पाउखुम पिबा ngamlamde CBSE ना थौरांग असि चनहनबा होनरगलिबसि हंदकना अहान बनते कुमजा 2014-15 अमसुंग कुमजा 2016-17 ता CBSE ना क्लास 9 अमसुंग 11 दा थंबा महैरोइसिंगदमक ओपन टेक्स्ट बेंच असेसमेंट चनहनबा थौरांग लौखटकी अदुबु मतमदुदा महैरोइ अमसुंग ओजा खरना यानिंगदबा वाफम फोंदोरकपदगी थौरांग असि मपुंग फाना चनहनखिदे हानादगी हौना पांगथोक्तुना लाक्लिबा एग्जाम की मानदबा मवंगदा ओपन बुक असेसमेंट चनहलबदी महैरोइसिंगना एग्जाम हॉल मनुंगदा टेक्स्ट बुक अमसुंग अतै रेफरेंस बुक पुसिनबा यारगनी हिरमसिगी मतांगदा रिपोर्ट अमना हाई एग्जाम हॉल मनुंगदा लाइरिक पुसिनबा याहलबसु लाइरिक पादबा महैरोइसिंगदे एग्जाम दा हंगलकलिबा वहांग अदुगी पाउखुम कदाइदा यावबगे हाइबा खंगदबा मरमना खुदकता पाउखुम पिबा ngamdabagi khudongchadaba mayoknagani अदुमोइनमक CBSE ना नौना चनहनबा होनरगलिबा थौरांग असिना मरम ओइरगा चांग नाइना लाइरिक पाबा महैरोइसिंगदा चाउना कानाबा फंगलगनी हाइना रिपोर्ट अमना फोंदोरकली।